lamgi wahaudagi lekai ani muknarakpadagi police na tear gas kaptuna tankhaikhre Imphal West District ki Sekmai Police Station ki manungsanna Sekmai AC da moibung khunau amade khurkul makha lekai ani gi marakta lamgi wahaudagi nakalani gi marakta yamna chauna muknarakpagi thodok thokpadagi police ki kangbuna tear gas kaptuna pamdaba thodok thoktana ba tankhaikhre haire pauses na phamba paw gi matungna thokriba thodo ase haukiba mamang sahida khurkul amade moibung khunau lekai ani gi lamkhai marakta seliba lokhong ase moibung khunau hairiba lekai asina thomjilakpadagi kothoknaba khurkul makha lekai gi myoisingna honarubadagi ngasinong thilpung aniga minute nefu manga taba matamda lekai anigi marakta yamna sauna moknaba thorakpadagi police na matam chana laktuna tear gas na singba kaptuna nakalani maki myoising tan khaiduna pamdaba thodok thohan khidre haide hoju phawgi oinadi nakalani gi marakta so apan gi paw phangba leitri loinana makhatana khana chainabagi thabak thoktana bagi damak Sekmai police ki maikedi akanba section thorangi thabak lokhatkre haide BJP की MLA Paulilan Haukip disqualified taunaba wakatkre sin menaba lokholapa thorangni haina Paulilan na phongdorakle Thadou amasung Meitei Phurukki lusingba anina Bharatiya Janata Party BJP की MLA Paulilan Haukip disqualified taugadabani haina India की president da wakatkhe governor की खुथांग दा पिसिनखिबा wakatse adugi matungina Saikot Assembly constituency की MLA oiriba Paulilan Haukip hairiba miyoi ase India की citizen natte Any Kuki tribe haidaba mahake Phuruk asisu kumja 1974 da mahana pokhiba matamda state ke scheduled tribe ki list da yaude haide Thadou civil society ki lusingbati Michael Haukip amadi People's Alliance for Peace and Progress ki Bobby Meitei na file tawkhiba affidavit amagi matungina Manipur da hojik thokliba kanglok ki irang asi Paulilan Haukip na khujil thorang tawraga thohankhibani haina maran siri amarom da MLA Paulilan Haukip na haiki madudi Thadou amadi Meitei Phuruk ki activist anina Mahaku disqualify taunaba wakalaklibasi matam sangna Kuki Phuruk ki wangangduna lakpa miyoi amabu sin menaba honabane Thadou tribe ki lusingba ti Michael lamjathang Haukip sahi kuntrom doi amade Meitei Phuruk ki mayangamba Bobby Meitei sahi nipni thoina Manipur ki governor AK Balada pishin khiba lamai hom phom doi panba affidavit da yauriba warol sing yumpham yaudaba ngaktane affidavit aduda mapung oina palleba wafam de Saikot Assembly constituency gi MLA oiriba Paulilan Haukip hairiba miyoi ase India gi citizen natte haibasine Indian constitution gi matungina leba asagi citizen nattaba miyoi amana mikhalda mirep oiduna MLA oiba yade haide Paulilan Haukip hairiba miyoi ase any Kuki tribe ki member ne kumja 2003 da any Kuki tribe po Manipur gi scheduled tribe ki list da yahon khibane Paulilan Haukip yauna Kuki जो Phuruk की MLA ताराना Kuki सिंगी तोखाइबा separate administration अमा demand तौदुना लाखिबने हाइदबा MLA तारा अदुगी मनुंगदा MLA तारेति लेंगाक पाइरेबा BJP की टिकेट ता मिखल माइ पालखिबने Thadou अमसुंग Meitei की लुसिंगबा अदिना पेशेंट खिबा affidavit ता Paulilan Haukipna Saikot Assembly constituency दा मिरेप ओइखिबा मतमदा महाकी पोकपगी तारिक कुमजा 1974 की June 23 ने हाइना पल्ले अमसुंग पोनाफोन लमदमदा Churachandpur district की गांगपिजांग village ने हाइना पल्ले Miyoi asi kumja 1992 dagi bot thadaba yaraklabani adubu kumja 2021 da hanbo oina voter list da mention khi matamdu da mahak masagi sahi nifuga taruk shure olakpa sahi da mahak na Saikot Assembly constituency da BJP gi mirep oina mikhal thekna ki haiba wafam su affidavit aduda mayak sengna palle thoidok hendona poning singsiningai oriba wafam de masagi sahi nifu taruk suraba Paulilan Haukip ki masanupi ki sahi nifuni thoi shure haina record toramba thengna ribasini haide kumja 2021-22 da masaki sahi nifutaruk suraba matamda ahanwo oina voter list da mention khiba Paulilan Haukip na mamang sahi singda voter list san khidabagi maram karigino haiba wafam su affidavit aduda mayak sengna palle affidavit aduna hai Paulilan Haukip na Assam kumba atopa state amadagi honglaklaga Manipur gi voter list da nauna mention khiba nate haiba mayak sengna khanglei Michael lamjathang Haukip amasung Meitei Phuruk ka mari lenaba Thadou tribe organization singna hairibade kumja 2003 da any Kuki tribe po Manipur ki scheduled tribe ki list ta chalan khibana maram oiraga Manipur da hojik thokleba watho asi thohalakpani haibasine Assembly na nga gi machinjak har leibada lupa crore 7.72 sizinakre haibagi wathok thorakle logi matungina thigalaga mara leba khudemak serak phangjagani haina speaker na phongdorakre Manipur Legislative Assembly na nga gi machinja amasung har leibada lupa crore 7.72 sizinakre haibagi wathok ama thorakle hiramasigi matangda India today gi paw amana hai haukiba July 2 dagi kongani pan phawbada Assembly na lupa crore 2.88 ki nga gi machinjak leikhi hariba atamasigi
manungda phumdi yauna har laibada lupa crore 4.85 sizinaki haina maral sirakle wathok asida speaker budi maming palakide adubu Manipur Legislative Assembly gi speaker na de Thadou adu thijilaba matungda maral leramba thoklakadi logi matungina adum sairak phangjagani haina sengdorakle hiramasigi matangda news report asina maral siraduna hai ngagi machinja amasung har laikibagi ne haiba invoice chamaga yankhaini thoi thengnare hariba invoice sing aduda laipambi lainaba lupa crore ahum thagnaba ising laibada lupa crore 2.7 stationery gi item laibada lupa crore 2.4 committee gi meeting pangthokpada lupa crore 1.9 amasung refreshment laibada lupa crore 1.77 sizinaki haina palle masigi sumathakta spices sauce amadi pickle laibada lupa la homphoni thoi loinana sapon amadi tissue paper laibada lupa la maudraga nipan sizinaki haibusu invoicing adudagi khangbangam le haire paper plate amadi cup laibada na lupa crore 2.7 sizinaki bagi wafamsu invoicing dagi khangbangam le haire assembly da haiba polam sing asi supply tawkiba local farm singi manungda WBS agency Indra Enterprises BE agency AI Enterprises Survey Business Center amadi Laisangthem Enterprises yauri AI Enterprises na assembly da lupa crore 6.98 ki oigadaba stationery refreshment amadi nga ki machinjak supply tawki haibagi wafamsu invoice singdagi khangbangam ki hairi serak sida assembly na nga ki machinjak laiba amadi local gi har laibada lupa crore 8 hena kai thokre haina maral sirak libasigi matangda mapung phana thigalaga maral laiba kudimak lemna tharoi haina speaker thoksom saitaberta na pawmi singda phongdokre ya school singa khamlerakta laiba Sri Gopal Dev Laisang amadi kang sang nauna semkalaga sangabagi thoronga mari lenana wafam asi phongdokibane saitabertana makha tana haiki Manipur Legislative Assembly na lupa crore kaya arana moonga sizinakre haina social media da sandorakli basigi matangda yengsanba haure haide ZUF amadi IM ga khuthona kiba yaning da phongdorakle none amadi Tamenglong district da handak Jelarong United Front ZUF amadi National Socialist Council of Nagaland Aisak Muiba Nscn IM gi marakta khuthona kiba ki thong adubo Jelarong Inpui community gi apex body oiraba Joint Tribes Council Manipur na kanamong da yaning da phongdorakle council sina Thadou ko serolamana hai mi taba khungang singda nakalani khuthona rakpana misam yam da sauna mi paiba pokhale samana ba phurup amagi tongan tongan belup anina mata wasumna thengkhang kyarakta khutthona rakpasi ningba kainingani India government ka ceasefire agreement khuyek pina duna leidiba lup anina matung tarakpada singuma thodok sing thokhandana ba hona biyo misam yambu mi paiba pokhan biya ba moongda I nai tabagi thawok thokhan bagi mohota ningthina wari sanaraga nakalani yasna ba porakna ba hona biyo hanasu serolosina phongdorakle phagalakpa drug mai thaduna manghankhre Manipur Police Department na tongan ba mafamdagi phagalakpa mayai kaba drug kilogram 332.813 mai thaduna manghankhre Sis Common Biomedical Waste Treatment Facility da mayai kaba drug sing mai thabagi thoronga mari lenana DGP Rajiv Singh na pawmi sing da haiki yumlona ba state sing ga paw phawna duna mayai kaba drug phabagi thabak khumang sausil hanna ba honade asi mai thaduna manghankhra mayai kaba drug sing ge manung da heroin powder kilogram 6.001 brown sugar kilogram 86.871 W white tablet kilogram 22.128 Pseudoephedrine tablet kilogram 36.079 ganja kilogram 181.687 SP capsule kilogram 0.047 yauke Thauronga mari lenana DGP na haiki Prime Minister Narendra Modi amadi Home Minister Amit Shah gi miyeng khada matam khara kangloku irang na maram oiraga miyeng sangbang ngamludragasu drug phabagi thaba akanamong da paikhatpa haure state asigi tongan bu district sing ka maya ka drug phanabagi akhanaba thorang lokali haide Manipur Thugaina Bohonabagi Pirep Hongdreba Muibana Somdal the Lakani Haribasi Jun Taranipan ki Thadou adugi Observation Committee na tumina lai thokadra haina nandoluwang phogdora kre Manipur da tholiba sahi ani makhai pharaklaba iranga sin maram oiduna relic camp sing da myokia awa ana khangduna leiringai serak asida sahi asigi sangai festival sauna pangthoknaba sele langliba ase sumlibra amadi Manipur gi apunba saktam Thugaina Bohonabagi Pirep Hongdreba Nscn IM gi lusingba Thungalen Muibana October kungani thoida Mahaki Pona Pam Somdal the Lakani Hadibase Sahi Kuding Jun Taranipan ki Thadou adubu observation tawriba singna tumina lai thokatra haina amuko gi hana gi President Phairojam Nandoluwang phongdokre waphamasi ngasi All Manipur United Clubs Organization amuko gi 2025-27 gi nauna thaupuga baseng wasak lobo gi thoronga mari lenana sarugya khiba Nandoluwang phongdokhibane
Nauna amukogi thau punabagidamata khankrabasing adudi Sorok Haibam Sanjoina President Pratap Laisang Themna Secretary General ni nauna thau pugadoriba Organizing Secretary amadi Executive Member singna ngasi wasak lauke ngasi kwakethal leba amukogi Public Hall da pangthokiba General Body Meeting amadi nauna thau pugadaba sing wasak lobagi thoram aduda hanage amukogi President Nando Luangna thorongki mayai tangbal da phamki Nando Luangna mahaki warol thamladuna phongdokhibada Nscn IM gi leader TS Muiba laktiba October kungani thoida mahaki ponapam ukhruge somda da lakadoriba se kari maram kino haiba wahang thorakle amuko simak Manipur gi apunbagi saktam thugaina ba yawba wafamda Nscn IM amadi India lenga ki marakta khuyek pinabadu gi kumja 1997 ki August mari da miyam goloina na sanction kiba asobo khungjang adudagi miyam na khana kiba organization amani haike mahana makha tana hai Nscn IM gi lusingba Muiba ngase su mahaki phamdagi taba leite Manipur gi apunbagi saktam thugaina Phirep Hongba Laitre, Manipur gi apunbagi saktam kaibi yaroi haina June 18 gi khongjang Manipur miyamna sanction kiba matam adudagi ngasi phawba laikhidraba thawai sing sanction kiba khongjang kya adu mipung kudimak na nengsing phamthoi ngasi lamda masida paliba president rule lenga asina Bharat lenga ki mamangda Manipur da irang laitre haina utnaba amade amaromdana irang laitre hairabadi miyamna popular government thamgadabani haina demand torokpa yai haina khanduna power paina bagidamak irang thoknaba manba thawong sing ase Manipur miyam na karam na mayap nagadagi haiba wakal khanmina si haina su mahana makha tana phongdokhe